Government of India ga ceasefire TOUNADUNA political dialogue CHATHARIBA Pambei na Luchingba Unlf Khut Thangatpa surrender group HAINA Hairuba adu Shoikhibani HAINA senior journalist Yambem Laba na SHENGDORAKLI Wafamasi Pambei na Luchingba Unlf ki Department of Publicity ga Wakhal taminaraba matung sengdok warol oina paumi singi mamangda makna phongdokhibani ngasi Imphal West district ki mafam amada pangthokpa paugi mifam amada wafamasi phongdok laduna makna makhatana hai sahi humpu hena Manipur gi damak ningtam lan hoduna laklaba matung Pambei na Luchingba Unlf ka Government of India ga ceasefire TOUNADUNA political dialogue chathari asi gumba political dialogue taunariba loop asibu Khut Thangatpa amada surrender group HAINA makna haikhiba asimak aranba wafam amani wafam asi haikhiba gi damak leibak miyam da lale haizari nakalamaromda mamang sahi October 2 da kang pida fakhiba maitai ani adu thadok naba kuki taramathoi ga loinana mak khawkip thadokhi HAINA Mahaki Facebook post da post amada thangatki post adu thagatpa numit adumaki numidang da Pambei na Luchingba Unlf ki miyoi sig laklaga post adu Kathatna Bhairam ki HAINA mahakna TV discussion amada phongdokhiba adusu aran bani Pambei na Luchingba Unlf ki miyoi amata laklamba leite post kathatna ba Hairam khiba leite Shoikhiba asigi damaksu lale HAINA miyam da haizari loinana ngasidagi mahak TV discussion amata da saruk yararoi lan khiba asigi damak leibak miyamna ngakpiyu HAINA makna makhatake Sahi humpu hena Manipur ki ningtam lan hoduna lakiba mangjing thadna lakiba United National Liberation Front na handak Bharat Sarkar ga ceasefire tawraga khuje pinaraga hawang mu thakta ningtam asi political dialogue amada purakna ba hotnagiba Unlefu aina ngarang han Khut Thangatpa surrender group HAINA Hairuba du ai aran bani ai asoi bani adu ai withdraw tawjare lale haizari miyam da Unlefu amasung Manipur miyam da aduga kui ngarang nahan aina TV discussion amada haukiba chahi October ki tang ani da kangpopi da soidana pharu maitai ani ga kuki tramathoi amasung mak haukip yauna khus sinargadra haina irubaduda mungdang da Facebook post lokto uwaina lakiba kulai paiba singadu makhoina akhoi Unlf Pambei ni haina hairam giba leite engwa aina sum sarduna dum haikibani badugi matang su ai lale haizari ai mistake ni madu mistake adu ngapi wan haizari aduga aina muk makhata na smain to na soiba khotpa ki baki discussion kari guma amta yaujara ro inga se yauna mai ke soiba se soire Unlf Pambei ga ina la haizari sorry haizari Manipur myam su ngapi haizari